Loktak Pat ki awang thangba khongban Bishnupur district Nambol kendra ge manung channa leiba Ishok ki Jutu loukol masige akoibada leiba loukol amade patsingda leiriba Kharsha singgi manungda sangai yaobara khangdoknaba numit nini gi oiba survey ngasi loisinkhre. Divisional Forest Office Bishnupur, Ishok Village Development Committee amade Green Universal Foundation na khusamnana sinduna Range Forest Officer Shukam Ratan Kumar, Green Universal Foundation ki President su oiriba Indian Red Cross Society Bishnupur District Branch ke Secretary Dr. Huidrom Roman, Ishok Village Development Committee ke Secretary Huidrom Nipamacha, atay DFO ki staff singsu saruk yake. Ngarang dagi chatharakiba survey gi makhata na ngasi ayu anganbada pung mari makhai dagi sem saduna numit thokpa horpa matamda drone camera ani sizinaduna aerial survey taunaba macha amaga mapi raba amaga kharsha ani ubangamke loinana Jutu loukol gi makha thangba sarukta Ishok Village Development Committee gi Secretary Huidrom Nipamachana amom ama lava aniga mitna uduna kharsha manga ubangamke. Drone gi survey da lanmai thadokiba akokpa singgi manakta leiba habung amadegi tholakpada kharsha ani ubangamke. Maduda thengnakiba kharsha ani aduna drone camera uba matamna mangak thangatuna munna yengduna leikhe. Anauba khongul kaya thengnaraba maram oiraga drone camera gi makhol tabada atei sa sing tholaktabra natraga atopa mafam singda leikhibra haibasu khangningai oire. RFO Sukam Ratan Kumarna sangai amadi Kharsha gi machi hoba manadaba maong adu mathang atei saji thengnabada Kharsha natraga sangai ni masak khangnabasu khunkha singda masak taklamke. RFO Sukam Ratan Kumarna phangdokhibada Ishok ki Jutu loukol da ngarang dagi chathariba survey asida thengnariba sing asigi machi yenglaga Kharsha na khangbangamle. Khunja singna Kharsha marang kaina leire haibadu chumle. Khunja singna makhoibu mamangdagi luna tawbiramba asigom makhatana su tawbiyu makhatana leiriba Kharsha singgi marakta sangai yauribra yaudabra khangdoknaba su makhatana thijinbagi thabak chathakigane. Mafam asida sangai karigumba thengnaragadi ahenba mityengshu sangkhigani haike. Ishok ki Jutu loukol haibaduda ngarangi makhata bu oina koina sangai ida or kenora koina hok dear rahana khoisi check tawbugi keno se drone camera ani sinarga ngasi su ayupung mari makhai digi hawraga khoisi sida leiraga koina drone camera survey tawi tawbusida ngasi di layuk phaba amana khoigi hok dear din habadi confirm tawre khoigi ani khak thengnai drone camera su ure aduga mitna su ure aduga ngasagi machi ji amana machani amana mapi ni adu machi du da khoina identify tawbuda machi hok dear ni hana khoina confirm tawre adu hairiba jaga sida khoina yemu matamda khongun ju adugi matik anogu mayam amsu lerami aduna machi gi jaga se yam phajana hojiki hairiba sa Kharsha se adu machi yam phajana leire adubu sangai di khoina hojiphogi camera sinarga yemu matamdadi sangai mukti thengnabadi udri adubu akhoi makhata ba ngasi chathariba sumaina akhoi makhata nasu khara akhoi thijinjagi ni ru kaigumba akhoi masida sangai gumba yawrum taragadi hena chechinna akhoi ngak chenana basu akhoi kan hona jagani.